आकाशवाणी इम्फाल R.K.Gorani ना पाउ पाजरी अहानबदा मरुइबा पाउ नोने जिला की मखवा मरांग सिंगी सिंग निंखाई फमदगी ngasi su लेखिद्रबा मियोय अहुंगी हकचांग फंगले मसी थारगा लेखिद्रबा मसिंग निफु मंगा सुरे मखा तना थी हुंबगी थबक सथरी मणिपुरदा कोविड-19 पॉजिटिव ओइबगी चांग वांखलपगा लोइनना ngarang मियोय 13 नोनो कोविड-19 पॉजिटिव ओइखी प्रधानमंत्री नरेंद्र मोदी ना गुजरात के गांधीनगर दंगसी डिजिटल इंडिया वीक 2019 हौदोकनी अमसुंग महाराष्ट्र के अनोब मुख्यमंत्री एकनाथ शिंदे सरकार की पंगल सांगेंग ngasi पांगथोकनी नोने जिला की मखवा मरांग सिंग द थोकलिबा चिंग निंखाइबी थौदोक थोफमदा मखाताना मी थीबी थबकना चथरी ngasi ओइना लेखिद्रब हकचांग अहुम फंगले मसी थारगा हौजिक फाउदा लेखिद्रब मसिंग निंफु मंगा सुख्रे थौदोक अदुदा सोकलबा मियोय 19 तोंगान तोंगान हॉस्पिटल सिंग द लायेंगली वाटर रिसोर्सेस रिलीफ एंड डिजास्टर मैनेजमेंट मंत्री अवंगबम नियुमाई सु हौजिक थौदोक थोफम द लेदुना मी थीबी थबक असिदा कुपना येंगसिल्ली मी थीबी थबक असिदा एक्सकावेटर कुंट्रा हेना सिजनबगा लोइनना नुंगटेक अमसुंग नोनेदा लेबा 43 सुबह CRPF बटालियन NDRF SDRF आर्मी केंद्र की पैरामिलिट्री फोर्स अमदी पुलिस याउना तोंगान तोंगान लुपसिंगना मतेंग पांगली CRPF की DIG रेंज इम्फाल RS राउटेला याउब मिहुत कांगबु अमनसु मफम अदिदा चतुना रेस्क्यू ऑपरेशन दा मतेंग पांगखी मरक असिदा मुख्यमंत्री नोंथोमम बिरेन नंगरांग नोने जिला की चिंग निंखाइबगी थौदोकता असो अपनंग लबा मियोयसिंग लाइंग लेबा इम्फाल की मंत्री पुखरीदा लेबा असम राइफल्स के मिलिटरी हॉस्पिटल चतुना येंगसिनख्रे थौदोक अदुदा सोलबसिंगदा मुख्यमंत्री ने लुपा लिसिंग यांखै यांखै पीगनि हाइना लागथोखिबगी मतुंग इना हॉस्पिटल अदुदा लायेंगलिबा पर्सनल सिंगदा लुपा लिसिंग यांखै यांखै गी सेल गी तेंगबांग खुसिनखी चिंग निंखाइबगी थौदोक अदुदा लेखिद्रबा 3 सुबह इन्फेंट्री बटालियन की पर्सनल तैयार की मफमदा चीफ ऑफ आर्मी स्टाफ की महूत सिंधुना GOC रेड सिल डिवीजन अमसुंग इंस्पेक्टर जनरल असम राइफल्स साउथ की मखोक्थोंग ऑफिशियल सिंगना ngarang laisu katna ikai khumna utkre tungda personal sing adu Imphal airport gi Indian Air Force ke aircraft ta masa masa gi raija sing da thin khre none jila gi makho marang sing da sing ning khai bi thodok te mi kanba masung tengbang piba gi haujik chathari ba thabak adu kendra gi shiksha raija mantri suba sarkar na losing mamhut kangbu amna ngarang jing sin khre yengsin bi khongcheta pangmi sing da wangang bada Sri Subhas na hai मी कनबा मसुंग तेंगबांग पीबगी थबकता केंद्र की माइकैदगी पीबा याबा मतें पुंगनमक पीगनी मागना हाई मफम अदुदा मी कनबा मसुंग तेंगबांग पीबगी थबक पुंग कुनमरी सुपना चथरी थौदोक अदुदा मियोय क्या लेखिदबदा मंत्रीना थमोय सोन अवाबा फोंदोखी डॉक्टर सुभाष सरकार मणिपुर की निमित मरिनी खोंचता हौखिबा थांगजे निमित इम्फाल थुंगनखिबनी ngarang खोंचत अदुदा दार्जिलिंग की लोकसभा MP राजू विस्ता मणिपुर राज्य सभा MP महाराज सनाजो बलैसेम्बा असम की पार्लियामेंट्री मंत्री पीयूष हजारिका राज्य रिलीफ एंड डिजास्टर्स मंत्री अवंगबम नियुमाई अमद हिल एरियाज कमिटी मणिपुर की चेयरमैन दीपू कांगवईसु याउखी मरक असिदा मणिपुर यूनिवर्सिटी अमसुंग तोंगान तोंगान मफम सिंगदा पांगथोबा थोरम सिंगदा केंद्र की शिक्षा राज्य मंत्री सुभाष सरकार सरुक यारी मणिपुर दा हौखिबा निमित खरनी असिदा कोविड-19 पॉजिटिव ओइबगी चांग वांखटलक्ली ngarang मियोय 13 नौना कोविड-19 पॉजिटिव ओइखी राइज घाक्सेल विभाग नंगरांग थोकपा चेरोल अमन हाई हौखिबा पुंग कुनमरीदा पुन्ना सैंपल 123 टेस्ट तौबगी मनुंगदा मियोय 13 नौना पॉजिटिव ओइखी ngarang पॉजिटिव ओइखिबा मियोय सिंग अदुगी मनुंगदा इम्फाल वेस्ट तगी 9 इम्फाल ईस्ट तगी 3 अमसुंग चांदेल दगी अमा याउरी पॉजिटिव ओइबगी सांग 7.3 नि हौजिक मणिपुर दे एक्टिव केस की मसिंग 94 सुरे राइजा असिगी ओइन हौजिक फाउदा कोविड वैक्सीन डोज 1,59,735 काउख्रे मसिगी मनुंगदा अहानबा डोज की ओइन 1,35,735 अनिसुबा डोज की 1,19,58,703 अदुगा प्रिकॉशन डोज की 1,19,58,738 काउख्रे ngasi ओइन हौजिक फाउदा वैक्सीन डोज 3 काउख्रे असम द इसिंग इचाउगा मई लेनेना नौना मियोय मंगा लेखिद्रे असम स्टेट डिजास्टर मैनेजमेंट अथॉरिटी ना निमित खुदिगी थोकपा चेरोल अमगी मतुंग इना लेखिद्रबा मियोय सिंग अदु करीमगंज लखीमपुर नगांव अमसुंग शिवसागर जिला दगिन हाइरी मरक अस्तंगारंग फाउद इचाउगी फिबम हंथरकले इचाउ असना मरम ओइदुना
ꯃꯤꯑꯣꯏ ꯂꯥꯛ 19,930 ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯔꯥꯏꯖ꯭ꯌ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯏꯆꯥꯎ ꯑꯃꯁꯨꯡ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤꯑꯣꯏ 138 ꯂꯩꯈꯤꯗ꯭ꯔꯦ꯫ ꯖꯤꯂꯥ 12ꯗ ꯃꯤꯑꯣꯏ ꯂꯥꯛ 19,015 ꯍꯦꯟꯅ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯦꯘꯥꯂꯌꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯀꯣꯅꯔꯥ ꯀꯦ ꯁꯪꯃꯥꯅ ꯍꯥꯏꯔꯤ ꯕꯦꯡꯀꯤꯡ ꯁꯦꯛꯇꯔ ꯔꯥꯏꯖ꯭ꯌ ꯁꯔꯀꯥꯔꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ, ꯃꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯁꯔꯀꯥꯔꯅ ꯒ꯭ꯔꯥꯁꯔꯨꯠ ꯊꯥꯛꯇꯒꯤ ꯍꯧꯅ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯁꯤꯜꯂꯤ꯫ ꯅꯣꯔꯊ ꯏꯁꯇꯔꯟ ꯁꯥꯔꯀꯜ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯉꯔꯥꯡ ꯁꯤꯂꯣꯡꯗ ꯄꯥꯡꯊꯣꯛꯄ 52ꯁꯨꯕ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯐꯝꯗ ꯋꯥ ꯉꯥꯡꯕꯗ ꯁ꯭ꯔꯤ ꯁꯪꯃꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯕꯦꯡꯀꯤꯡ ꯁꯦꯛꯇꯔꯗ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯗ ꯔꯥꯏꯖ꯭ꯌ ꯁꯔꯀꯥꯔ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯒꯨꯖꯔꯥꯠꯀꯤ ꯒꯥꯟꯙꯤꯅꯒꯔꯗ ꯉꯁꯤ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯋꯤꯛ 2022 ꯍꯧꯗꯣꯛꯀꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯍꯟꯕ, ꯃꯤꯌꯥꯝꯒꯤ ꯁꯥꯔꯚꯤꯁꯁꯤꯡ ꯅꯤꯡꯊꯤꯅ ꯐꯒꯠꯍꯟꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯦꯟꯅ ꯂꯥꯏꯊꯣꯛꯍꯟꯕ ꯑꯃꯁꯨꯡ ꯁ꯭ꯇꯥꯔꯠ-ꯑꯞ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯖꯤꯇꯦꯜ ꯏꯅꯤꯁꯤꯌꯦꯇꯤꯕ ꯀꯌꯥꯁꯨ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯍꯧꯗꯣꯛꯀꯅꯤ꯫ ꯑꯥꯀꯥꯁꯕꯥꯅꯤ ꯄꯥꯎꯃꯤꯅ ꯍꯥꯏ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯚꯥꯁꯤꯅꯤ ꯊꯧꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯇꯔꯅꯦꯠ ꯑꯃꯁꯨꯡ ꯗꯤꯖꯤꯇꯦꯜꯒꯤ ꯁꯥꯔꯚꯤꯁꯁꯤꯡ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯜ ꯌꯥꯎꯅ ꯂꯝ ꯀꯌꯥꯗ ꯊꯧꯔꯥꯡ ꯑꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯥꯏ ꯁ꯭ꯀꯤꯝ ꯃꯤꯌꯥꯝꯗ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯅ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝ ꯀꯌꯥꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯜꯂꯒꯅꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯂꯝꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯂꯒꯅꯤ꯫ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯉꯁꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 100ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯀꯣꯑꯣꯄꯔꯦꯇꯤꯚꯁꯀꯤ ꯊꯧꯔꯝꯗ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯑꯣꯄꯔꯦꯇꯤꯚ ꯗꯦꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯤꯝꯗꯤ ꯀꯣꯑꯣꯄꯔꯦꯇꯤꯚꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯐꯒꯠꯍꯟꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯥꯠꯃꯥꯅꯤꯔꯚꯔ ꯚꯥꯔꯠ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯣꯑꯣꯄꯔꯦꯇꯤꯚ ꯃꯟꯇ꯭ꯔꯥꯂꯌꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯍꯦꯟꯅ ꯐꯒꯠꯍꯟꯗꯨꯅ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯂꯦ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯑꯅꯧꯕ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯦꯛꯅꯥꯊ ꯁꯤꯟꯗꯦꯒꯤ ꯁꯔꯀꯥꯔ ꯉꯁꯤ ꯔꯥꯖ꯭ꯌ ꯕꯤꯙꯥꯟ ꯁꯚꯥꯗ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯉꯁꯤ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯔꯛꯄ ꯔꯥꯖ꯭ꯌ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯑꯈꯟꯅꯕ ꯃꯤꯐꯝꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯨꯅꯤ꯫ ꯕꯤꯙꯥꯟ ꯚꯕꯟꯗ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯎꯄ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯗꯦꯕꯦꯟꯗ꯭ꯔ ꯐꯗꯅꯕꯤꯁꯅ ꯍꯥꯏ ꯃꯄꯨꯡ ꯐꯥꯕ ꯃꯦꯖꯣꯔꯤꯇꯤꯒ ꯂꯣꯏꯅꯅ ꯕꯤ.ꯖꯦ.ꯄꯤ. ꯑꯃꯗꯤ ꯁꯤꯕ ꯁꯦꯅꯥꯒꯤ ꯇꯣꯈꯥꯏ ꯇꯥꯕ ꯀꯥꯡꯕꯨꯒꯤ ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ꯫ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯔꯥꯍꯨꯜ ꯅꯥꯋꯦꯀꯔꯕꯨ ꯉꯔꯥꯡ ꯔꯥꯖ꯭ꯌ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯑध्यꯛꯁ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯋꯦꯁ ꯒꯣꯗꯥꯕꯔꯤ ꯖꯤꯂꯥꯒꯤ ꯚꯤꯃꯥꯚꯥꯔꯝꯗ ꯄꯥꯡꯊꯣꯛꯄ ꯁꯛꯅꯥꯏꯔꯕ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯥꯂꯨꯔꯤ ꯁꯤꯇꯥꯔꯥꯃ ꯔꯥꯖꯨꯒꯤ 125ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯂꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯇꯥꯔꯥꯃ ꯔꯥꯖꯨꯒꯤ ꯐꯨꯠ 30 ꯋꯥꯡꯕ ꯁꯦꯟꯖꯦꯡꯒꯤ ꯃꯨꯔꯇꯤ ꯑꯃꯁꯨꯡ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯀꯅꯤ꯫ ꯑꯓꯥꯗꯤ ꯀꯥ ꯑꯃ꯭ꯔꯤꯠ ꯃꯍꯣꯠꯁꯕ ꯄꯥꯂꯟ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯧꯒꯠꯂꯛꯂꯤꯕ ꯃꯤꯔꯣꯜꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯔꯝꯁꯤꯡ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ꯫ ꯏꯁꯇꯔꯟ ꯘꯥꯠ ꯂꯝꯗꯝꯗ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯁꯤꯡꯒꯤ ꯁ꯭ꯋꯥꯔꯊ ꯉꯥꯛꯅꯕꯒꯤꯗꯃꯛ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯒꯤꯗꯃꯛ ꯁꯤꯇꯥꯔꯥꯃ ꯔꯥꯖꯨꯕꯨ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛ ꯈꯪꯅꯩ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯗꯕꯜ ꯏꯟꯖꯤꯟ ꯁꯔꯀꯥꯔꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯉꯝꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯑꯁꯤꯅ ꯇꯦꯂꯪꯒꯥꯅꯥꯒꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯉꯝꯂꯦ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯅꯣꯅꯦ ꯖꯤꯂꯥꯒꯤ ꯃꯈ꯭ꯋꯥ ꯃꯔꯥꯡ ꯆꯤꯡꯒꯤ ꯆꯤꯡ ꯅꯤꯡꯈꯥꯏꯐꯝꯗꯒꯤ ꯉꯁꯤꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 3ꯒꯤ ꯍꯛꯆꯥꯡ ꯐꯪꯂꯦ꯫ ꯃꯁꯤ ꯊꯥꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯃꯁꯤꯡ 95 ꯁꯨꯔꯦ꯫ ꯃꯈꯥ ꯇꯥꯅ ꯊꯤꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯃꯤꯑꯣꯏ 13 ꯅꯧꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯒꯨꯖꯔꯥꯠꯀꯤ ꯒꯥꯟꯙꯤꯅꯒꯔꯗ ꯉꯁꯤ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯋꯤꯛ 2022 ꯍꯧꯗꯣꯛꯀꯅꯤ ꯑꯃꯁꯨꯡ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯑꯅꯧꯕ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯦꯛꯅꯥꯊ ꯁꯤꯟꯗꯦ ꯁꯔꯀꯥꯔꯒꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡ ꯉꯁꯤ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫